Yes. Nauna emwe yauraba mi ama handaki thasta yaure na khalasi hairiba miyoi amana karam makalgi khudong saba phangba yabage haibadugi matangdani aina sharing tawjagadoise. Strong start incentive haiba amakak laye hairiba masisina kari kanaba pirakpagebu kanagomba ebio ama se adom ebio si yaure adomna hairiba neutralized product home care beauty amadi skin care personal care hairiba mayam singsigi product singsigi maramda khangaba matungda adomna sijinnarabasu khwaidagi fare sizinnadrabasu mingonda wari saba matamda miduna hairiba product asi leire haina khalasi adugumba adomdagi product leiraga sijinnariba miyoisingdo adomgi customer kawi hairiba customer si adom isadagi hairiba midu register tawraba matungsida lehengadabani leibigadabani moisina adugumba leiraba misingdo ekona PC personal customer kaure asumna leiriba prefer customer to personal high kramane prefer customer do maduduna masamaktuna pot leirakpa taradi madubo koina verified customer kawi asumna verified customers na pot si leire brush oibe yai glister oibe yai haigriba huziki cherry iron oibe yai calcium oibe yai makoi si leire asumna adongi customer mayam ama leire na khalasi hairiba mayam duna product singja sum leibagi apunba paisa se masisina lupa lising taragi changde yoraba akhoi da haragana point value kaugani adu paisa wena adum haige nuwaina na ba chawrakna lupa lising taramathoi ki chang poi hairiba lupa lising taramathoi muki chang si oirakpa tarabadi atomda kanaba khudong saba makak phangba yai madugi khudong saba sini aikoina strong start incentive sarise asumna ahanba nahakna yauriba thadugi thasida customer mayam singduna leiriba apunba paisa do lupa lising taramathoi muk oiraklabadi asumna tha khudingi ahum suba tha fauba hairiba process sida sum sathaba ngamagadi ahum suba thada adongi income moina lupa lising ani ama extra oina phangane lupa lising ani se extra oina phangatoine karigi nahakna amway gi product singdugi maramda mingonda wari sabibagi gyan tabi tahanbagi damakta tha ahum subada lupa lising ani ja adongi account talakene asumna lepa leitana nahaki customer singduna lising tramathoi si sum mayam singduna punjalaga tha taruk sathar agana lising mari amamo ahenba oina phangani tha mapan subadana lising taruk amu tha taranithoi subada lising nipan amaga punna chahi amagi manungsida lupa lising kunja adomna pocket tagi paisa songpu puthokdana invest songtau taudana just customer da khaktang wari saraga potu makoina leijagiba matamda lupa lising kunja free da phangba yagane sigi lupa lising kunja sisina hairiba product singja lemna free da sabe ya oiba haitare sisu kanaba maniko aikoina ngasi nungairaba cinema ma yenguraga halaga yumda kairol kaida imanabi mayamda cinema dugi wari libadadi aingonda kanaba kem phangde adubu ngasi amway gi product singsigi maramda aikoina khanariba nainariba si taraba matungduda anauba yaubiriba ebio singna leader singna hayengdagi hekta wari saba hobiyo customer ama oina makoina potu hek leirakpa matonda adomda adugi benefits lakpa hogane ngasai cinema yengubagi wari dudi kanaroi lila yengubagi wari dudi kanaroi
Sigi product ki waris kana fangane aduna masi asoke matik exciting oiba asoke matik kana fangba yaba duguma makal gi business makal mo oiba haitai paisa sumpu puthok tana tawge harasu yab kan gi oyi ngamagadi sidaida amuk isa gi oina ahenba extra karam hapsalaga lupa lising kun gi matakta business tawba ngamadi customer mayam dagi lising 13 mukum mamba aina khara maga isamna tawjaraka lupa lising kunga mathoi ni thoi gi tawba tarati another extra lupa lising ani maju tha khodingi adongi account changakane asumna profit si tanba yai yes hairiba strong start incentive sa masi kana kanada kudung saba piba gebu anouba yawrakpa ABO singdo madu khakta da phangane hairiba kudung saba se hanagi ariba lairiba MOS tawriba mayam singsidadi masigi kudung saba laiti aduna nauna yawraiba ABO singna hairiba si adongi customer create tawbiraga masi sensi income je free de tambe aba oibane ai pattern ama ka pizari handaki jun thas de yawrba ABO amana lepa laitana sum tawgrasu ma qualified oigani handak thangamdrasu July dagi hauragasu qualified oigani aduga August dagi hauraju qualified oigani adubu June namadi July tawraga August tu lepa tarati madu qualified oiroebo aduna siso ko khanjinba ma darkar oi hairiba strong start incentive sina yaubada ngairiba miyoi singduna tha ahum phawgi manungda phangba khudong tha ani phawgi manungda phangba khudong saba mayam jingduneba hairiba sigi khudong saba mayam sing sigi mathak sida atopa khudong saba amasu 9% yaudriba miyoi sing sida khudong saba amasu lairi hairiba khudong saba sina karino bo koina kita samdan jage pa yes adongi makhada lairiba ngasagi customer sing adumai tawdana adonga chamana ba business partner ABO sing lairagadi makoi su lupa lising kun muki business tawri na khallaseba adu aragadi apunba nangonda apunba sales profit cha hadi apunba sales volume ji lupa lising humpu mukumba oiragadi 6% haina khangnagani na hapo 6% jida lupa lising ahumuki khudong saba fangani aduga adom amadi adongi team jina loina punjillaga amount si chawrakna lakh amaga lising kun muki amount oiraba aduga adongi makhada lairiba ABO du yamdrabada ahum 3% oibataradi adom si 9% oibaga lonana BFI gi khudong saba makak phanganeba Loans Foundation Incentive haiba makak ko hairi si phangba matam sida adom da hen income ama phangani phangiba income du ke ayamna phangadage adu ai makhada kona laksage ko bronze incentive sa BFIC kanana phangwe yagadage bu 9% amadi masigi mathakta lairiba ABO mana phangwe yagani phangbagi pattern dudi ma sorry 12% amadi 12% ni mathakta laibasina phanggadaba ko karamaina phanggadage bu nahaki makhada lairiba ABO ahum yamdrabda 3% oigadaba aduga phanggadoiba income jina kayano bu adomna phangiba income dugi 15% ama hapkatlaga phanganeba hairibase tha 12 subna phangba yagani tha 12 phawgi manungduda habadi tha 12 phawki manungda adomna 12 rak qualify oiba taradi 12 rak ki reward se phangganeba asumna reward phangba matam sida
ꯑꯗꯣꯝꯅ ꯊꯥ 6 ꯁꯨꯕ ꯐꯥꯎꯕ ꯐꯪꯉꯒꯗꯤ another ꯂꯨꯄꯥ 10,000 ꯑꯃꯒꯤ extra income ꯑꯃꯒ ꯄꯤꯒꯅꯤ ꯊꯥ 12 ꯔꯛ ꯉꯝꯕ ꯇꯥꯔꯒꯅ 40,000 ꯑꯃꯒ plus ꯇꯧꯒꯅꯤ ꯄꯨꯟꯅ ꯍꯥꯏꯕꯗꯤ 60,000 ꯒꯤ income ꯑꯃꯁꯨ extra ꯑꯣꯏꯅ ꯄꯤꯔꯛꯀꯅꯦꯕ ꯍꯥꯏꯔꯤꯕ BFI ꯒꯤ condition ꯁꯤꯗ ꯃꯊꯪꯗ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ BFI ꯒꯤ example ꯑꯃ normal ꯑꯣꯏꯅ ꯂꯨꯄꯥ 12,000 ꯐꯪꯕꯗꯨ BFI ꯒꯤ categories ꯗꯗꯤ ꯃꯥꯁꯦ another 15% ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯂꯨꯄꯥ 1,100 ꯍꯦꯟꯀꯠꯂꯒ ꯍꯥꯏꯕꯗꯤ 13,800 ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯦ normal ꯑꯣꯏꯅ ꯂꯨꯄꯥ 15,000 ꯐꯪꯉꯦꯅ ꯈꯜꯂꯒꯗꯤ extra 15 ꯗꯣ ꯍꯥꯞꯄꯒꯗꯤ 3,900 ꯀꯤ ꯃꯊꯛꯇ ꯍꯦꯟꯅ ꯍꯥꯞꯀꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ 15,000 ꯐꯪꯕ ꯃꯇꯝꯗ BFI ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯀꯩꯗꯧꯒꯗꯒꯦꯕꯨ 19,000 ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯐꯪꯉꯛꯀꯅꯦꯕ ꯑꯁꯨꯃꯥꯏ ꯇꯧꯗꯅ BBI ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯁꯤꯅ ꯀꯃꯥꯏ ꯇꯧꯒꯦꯕꯨ 15% ꯑꯣꯏꯕ ꯃꯇꯝꯗ ꯐꯪꯒꯅꯤ 15% ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯀꯁꯇꯃꯔ ꯌꯥꯎꯔꯒ ꯅꯍꯥꯛꯀꯤ ꯁꯦꯜꯁ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯜꯂꯒ ꯑꯄꯨꯟꯕꯁꯤꯅ ꯂꯨꯄꯥ ꯆꯥꯎꯔꯥꯛꯅ 4 lakhs ꯀꯤ ꯃꯊꯛꯇ ꯑꯣꯏꯔꯛꯄ ꯇꯥꯔꯗꯤ 15% ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯍꯥꯏꯒꯅꯤ ꯍꯥꯏꯔꯤꯕ 15% ꯑꯣꯏꯕ ꯃꯇꯝꯗꯨꯗꯁꯨ ꯑꯗꯣꯝꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯥꯎꯟꯂꯥꯏꯟ ꯍꯥꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁ ꯇꯤꯝꯗꯨ ꯌꯥꯝꯗ꯭ꯔꯕꯗ 6% ꯑꯍꯨꯝ ꯌꯥꯎꯕ ꯇꯥꯔꯗꯤ BBI ꯁꯤ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ BBI ꯁꯤꯗꯅ ꯀꯩꯗꯧꯒꯗꯒꯦꯕꯨ ꯉꯁꯥꯏꯒꯤ 15% ꯃꯜꯇꯤꯄ꯭ꯂꯥꯏꯌꯔ ꯑꯣꯏꯕꯗꯣ ꯍꯟꯗꯛꯅ 20% ꯃꯜꯇꯤꯄ꯭ꯂꯥꯏꯌꯔ ꯑꯣꯏꯒꯅꯤ ꯃꯁꯤꯁꯨ ꯀꯌꯥ ꯌꯥꯝꯅ ꯐꯪꯕ ꯌꯥꯒꯦꯕꯨ ꯊꯥ 19 ꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏഡ് 12 ꯑꯣꯏꯔꯗꯤ 23 ꯃꯛ ꯐꯪꯕ ꯌꯥꯏ 19 ꯃꯛ ꯑꯣꯏꯔꯁꯨ 12 ꯗꯒꯤꯗꯤ ꯍꯦꯟꯅ ꯄꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ 12 ꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯇꯧꯕꯒꯤ ꯃꯇꯝꯅ ꯊꯥ 19 ꯒꯤ ꯃꯅꯨꯡꯗ ꯑꯣꯏꯒꯗꯕ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯊꯥ 12 ꯁꯤ BBI ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯇꯧꯔꯒ ꯆꯠꯄ ꯃꯇꯝꯁꯤꯗ ꯊꯥ 6 ꯁꯨꯕ ꯃꯇꯝꯗ 40,000 ꯒꯤ cash incentive ꯑꯃꯁꯨ ꯇꯣꯉꯥꯟꯅ extra ꯄꯤꯒꯅꯦꯕ ꯊꯥꯒꯤ 20% multiplier ꯐꯪꯕꯗꯨꯒꯤ ꯃꯊꯛꯇ ꯊꯥ 6 ꯁꯨꯕꯗ ꯑꯃꯨꯛ 40,000 ꯑꯃ cash ꯇꯣꯉꯥꯟꯅ ꯄꯤꯒꯅꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯥ 12 ꯁꯨꯕꯗꯨ ꯐꯥꯎꯕ ꯉꯝꯃꯒꯗꯤ 20,000 ꯑꯃꯁꯨ extra ꯄꯤꯒꯅꯦꯕ ꯍꯥꯏꯕꯗꯤ ꯄꯨꯟꯅ ꯊꯥ 12 ꯁꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯇꯥꯔꯗꯤ ꯍꯥꯏꯔꯤꯕ BBI ꯁꯤ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯕ ꯉꯝꯃꯕ ꯊꯥ 13 ꯁꯦ extra ꯑꯣꯏꯅ ꯄꯨꯟꯅ ꯐꯪꯒꯗꯣꯏꯕ ꯄꯩꯁꯥꯁꯦ 1,20,000 ꯁꯤ extra ꯑꯣꯏꯅ ꯐꯪꯒꯗꯣꯏꯅꯤ very exciting ꯅꯤꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯀꯅꯥꯒꯤꯗꯃꯛꯇꯅꯣꯕꯨ ꯑꯅꯧꯕ ꯂꯥꯛꯏꯕ 9% ꯌꯧꯗ꯭ꯔꯤꯕ 12% ꯌꯧꯗ꯭ꯔꯤꯕ 15% ꯌꯧꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯕ ꯌꯥꯏꯌꯦ BBI ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯨꯄꯥ 90,000 ꯐꯪꯕꯗꯣ ꯍꯥꯏꯔꯤꯕ BBI ꯀꯦꯇꯦꯒꯣꯔꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 6% ꯑꯣꯏꯕ ꯇꯥꯔꯗꯤ 9,000 ꯑꯃ extra ꯍꯥꯞꯄꯒ 48,000 ꯐꯪꯒꯅꯦꯕ ꯑꯁꯨꯃꯥꯏ ꯇꯧꯗꯅ ꯀꯔꯤꯒꯨꯝꯕ 60,000 ꯐꯪꯕ ꯑꯣꯏꯔꯝꯂꯒꯗꯤ 12,000 ꯁꯤꯃ extra ꯍꯥꯞꯄꯛꯀꯅꯦꯕ 20% ꯑꯁꯨꯃꯥꯏ ꯇꯧꯔꯒ 72,000 ꯐꯪꯒꯅꯦꯕ ꯍꯥꯏꯕꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕꯗꯨꯗꯒꯤ BFI ꯑꯃꯗꯤ BBI ꯁꯦ ꯇꯥꯍꯜꯂꯒꯗꯤ ꯍꯦꯟꯅ ꯏꯟꯀꯝꯁꯦ ꯐꯪꯅꯅꯕ ꯃꯆꯥꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯅꯤꯀꯣ ꯁꯨꯃꯥꯏ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯑꯍꯦꯟꯕ extra income ꯐꯪꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯤꯕ extra income ꯇꯣꯉꯥꯟꯅ incentive ꯑꯣꯏꯅ ꯂꯥꯛꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯐ꯭ꯔꯤꯗ ꯆꯥꯕ ꯌꯥꯔꯛꯀꯅꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ 15% ꯐꯪꯉꯤꯕ BBI ꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯅ BFI ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ 12% ꯐꯪꯈꯤꯕꯗꯨꯁꯨ ꯐꯪꯕ ꯇꯥꯔꯗꯤ ꯄꯨꯟꯅ 35% ꯅꯦꯕ ꯍꯦꯟꯀꯠꯂꯛꯇꯣꯏꯁꯦ ꯑꯗꯨ ꯍꯦꯟꯀꯠꯂꯛꯄꯒ ꯂꯣꯏꯅꯅ incentive ꯑꯣꯏꯅ 60,000 ꯑꯃꯅꯦ 1,20,000 ꯑꯃꯅꯦ ꯄꯨꯟꯅ 1,80,000 ꯁꯦ incentive ꯑꯣꯏꯅ ꯐꯪꯒꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯗꯛ ꯈꯛꯇ ꯁꯤꯖꯤꯟꯅꯔꯁꯨꯅꯦ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯒꯅꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ